पाउचर यमफम उइबमर उइब पाउ खरा डेट तौजरे नोंगलै नोंसिन युम चामरोम अगाई तोय थोखरे युम पाइ थोरक्तुना लंबीदा तासिन बदगी साथोक ससनसु यारुद्रे ngarang hing longjai matung pung amarum taba adwai de sitkiwa akan banong lai noksita Kaksing district ki Waikhong subdivision ki manung chana laiba pangal tabida yum chamrum chauna abanga ta thokre ngarang gi dong lai nongsit aduna pangal tabi panchayat ki manung chanba pangal tabi mamang lai kai yum chani rom laiba ki manung ta jum chamrum ki jengka vai thoktuna amanga ta thokwa loina na jum tarit rondi jum manung ta laiba upu kangthon jauna akai atoi thoktuna sathina amaga ta thokhe ngarang gi thawdu gatu da longsam mohendro ko pa miwe magi jum pai thoktuna mahendro ta tasin badagi sathok sasin da chauna akai batokhe tungda Kaksing district ki assistant SP Wangu police ki OC amadi pangal tabi gram panchayat ki pradhan N Indivala amadi member TS Ravi ne laktuna yangsilaba matung Wangu police station ki OC jangnu Wangu lamkai outpost ke police person sing club ki member sing loidena laikai miyam ko loidena lambi da tasiliva yamda ki saruk sidok laga lambi da ki lokthok laga mausagom amuk chathok sasin jan ke nonglai dongsit na mayu makai leitraba miyo sing da khuda ki oiba mating pangpina na ba pangal tabi gram panchayat ki pradhan N Indivala na mari laina ba singi miyang sangbina na ba pongning singsilagle atopa pau amadana lamgi wathok thok tana ba lengak na miyang changbiho nongkhal Jiribam ki area board Tamenglong onthok kadavani aina aki akang pirambagi matangda Jiribam babu farada leiba apex body amuk oiriba Jiribam development organization JT ogi office ta paugi mifam ama pang thokre pangmi singu unava adu da JT ogi secretary Priyananda amadi JT ogi member sing loinana nongkhal laisa vithol amadi manak nak na leiba khol singi khunja sing chu sarugya ke pangmi singu unava adu da JT ogi secretary Priyananda na hai tha asigi taraga humdoi ki pung tara mathoi tab adwaida Jiribam ki nongkhal village da Khasia ki ningthau ki aming Jiribam ki Vidyanagar da leiba pausing pangkhot vai ki daya Khasia ki moni arba miyo sing asena Jiribam area ki nongkhal village da Tamenglong ki police amadi Tamenglong ki khunja sing chauna miyo ni forum laklaga nongkhal khunja sing da masudi khul asida lining lavadi Tamenglong ki che sang pai ga dabani amadi mafam asida lining lavadi Khedagur hai ga dabani hain aki akang piramba amadi mafam adu da nauna sagat chwa jung ki pillar sing thogairamba amadi khunja sing da warning toramba asi laibak thibane madak da fan khiwa miyo mari asi ki madak te action lokat aningi amadi fale balenga asina sumeng sanganingi loinana kari gumba darkar oiba thabak sing lokat pirak dravadi JD ona khunja sing loina khongjang changsi lagane maram asina Jiribam ki administration amadi pale balenga asina thokli pawa thokasi loisina na bakhona biu aina apel tawrakle paugi mifam aduda sarugya khiwa nongkhal ki khunja MD Hasan Ahmad hai Tamenglong ki police Khasia ki ningthau aming Jiribam Vidyanagar da leipa pauksing pangkot vai ki daya amadi Khasia ki moni jauna laklaga nongkhal harba khulla che Tamenglong ni hai amadi karigumba mafam asida lining lavadi nongkhal ki mudda Khedagur hai kadabani na trabadi leiba yaro ana fangdokhe nongkhal da leiba khunja singna lamgi fata dag sida arba mayam asi Tamenglong da transfer tawroi na trabadi खुलदगी दानथोकनी हाना केहलमखे लोइना तमेंगलों दगी लाको खुंजा सिना खुलाई फाव पायरक लाखि हाइरे नुंग लेगोय फेकबगी अथिंग हांदोक्ट्रबदी रेलवे प्रोजेक्ट सिंगा सिदगी थिंगचले अमका नोंगबगी खुसुमल तांदुना तुरेलदगी नुंग लेगोय कोटपदा हाई कोर्ट ऑफ मणिपुर थमलिव अथिंग बसिंग मणिपुर लेगान अथुब मतमदा हांदोक्ननब फेरेप लरुक्ट्रबदी मपालमगी कंस्ट्रक्शन की कंपनी अमदे रेलवे प्रोजेक्ट की थबक थरम सिंग ngasiदगी अथिंग बथमलगनी आना ऑल मणिपुर क्वारी Association amka jangna tongan tongan ba sinmi singi lop kunna punjinduna semba joint committee na lauthokre new gaithel manmida kasi pangthokiba pangmi singo unava amada amka ge treasurer TS sanjoina haikibada nonglengai poi pekduna ibung manung poriba sinmi kya gi puksak thadalaga mafalam ki company singna masa gi mention amade gari sin don toril lagi fekning badung laingoi pekbada athingba thamda bhai basi laibak thibane marabadra company singna nonglengai pekbagi tabak sing thing bagi mathakta Dimapur rom dagi jung kai sabada changpa polam sing posila posu kudak dagi thang batham lagane athing basi ki mayok da thabak tawrak lavadi madu da tholokwa afafat dagi teksak puna masa masa na pu gadabane loina joint committee asina sangsi leba khongjang asida stone grazer taw basing na so mafung phana sawat view and committee asigi mai dagi apel tawkhe sangai gi sadung oigedi singnava sa asem bakesi taraga mathoi ga konana phakiwa amadi chenaba sing cherak piyo Chaliva sahi asigi March 13 ga mathoida Forest Department amadi lanai organization singa loinana
Malayam sida kimot khigadra haidana bi baidan tuna faliva laikang asna akan bamong dangak seliva sangai oiram bayai aina singnava sa asemba keji taraga mathoi ga konan fakiba MT Aslam ko bamioi asina haidorak pati masak maming tak thorak lava kai bulam jau nasan pakta toina sa fawa geng kutfu gi mioi nifan asi mioi nifan ngasi fawa faduna matik chawa chirak pidana laibagi thong asigi maram pidana laibagi thong asigi maram forest minister abadi mani forest department amarik jumna Miam da kangan binava Manipur da wildlife amade Nature the West Organization Club kayagi apunba joint body am oriba joint coordination committee on wildlife and biodiversity JCCWV Manipur na fongtoragle Isha kake khalaga miam da hu pijaganu se minister State asida BJP na anirak suwa oina lekak parakpaga loinana namit chamani ki manung da thabak oina pangtho kadaba singi saruka moina Ngasi Imphal West ki manung chenba mai infan da leiva Antomso Public Ground da Minister N.Birenda Block Health Mela and Telemedicine at Asman Bharat Health and Wellness Center SWC Outokre Tharmadu ko mari leina da Minister N.Birenda Phongdoki bada Bharati Prime Minister Narendra Modi ki lising maka dalam dam azeki Miyoi sing masamu fana thamna bagi pandam da khunggang ki miyoi sing da lem da layeng bagi thabak Pai khalak liva asiki kutong chaba miyam na love you aina afil tawke Haksel ki service lem na fangan ba haibasi na mafung faraba primary health care ki akanaba miyang uhen na ba haibasi uhen ba haibasi Prime Minister Narendra Modi ki vision amane loina da lokal liva thorang asina mai Imphal ki miyam da kana ba fangan lagani haibagi thajaba phongdoke Namit chamani ki manung da BJP lengak na tabak chama khangat tuna tabak koina faikal liva asiki madong da sahi asigi koina faikat kadaba tabak sing adasu law tokani lamdam asigi miyoi sing da Nada yekta masa mau fana lai dana bagi tabak lengak na khunggang sani humpuga manga ki jumthong changduna ana lai ki tabak sa tabada natana lemna hidak langthak sing fangan ke makata na khunggang chamga yang kai ga humdoi ki jumthong kuding da changduna ana lai ki tabak sing paikat baga loidana ana lai ki hidak sing na lemna fangan gani hingna na bagi mingda mi buhu pijaba yaroi aikoina thakliva ising charba chinjak sing asidam yoi bagi Haksang sokwa yawa polam sing yawwa aiba yangsinba mathau dai masigi tawdang food safety ki kangpuna lawgadabane yangsil lautrabadi aikoi ki punsi hu yawba chinjak chabadagi khong thiwa kaya mayukna gani maramasina navi wai sing na kwa chabagi haina bi thadok piyo haike makatarakwa atopa paw madana UV da mai sakpada mari sire Meghalaya da akan banongle nongsin jong kya homdokre Uttar Pradesh da mai sakpagi dawdokta miyo mari sire laiki thaba singi imungda state sarkar na lupa lakh mari pari fi gani lawdokre amara ngarang awang nongfuki state singda chetkhiba akan banongle nongsin na Meghalaya gi anik void chauna amanga da thokre nongle nongsin adu da jung kya mang takre landslide na mafum kya da lambi fauna dre thawdok thokfam singda state sarkar inquiry tawna da bakhanan kre adu ba thawdok adu da asi ana yawgi pawdi hausu pawgi oina laite aire Putin na tang tara fawagi mamang da loisin na bakhangan kre Ukraine ki latmi chama kunthra mari surrender daw kre Russia ki President Vladimir Putin na laiva ka na Ukraine ki matak da chathariba military operation adu me tara fawagi mamang da akan ba attack tawdan loisin na bakhangan kre Hausi su Ukraine ki Mariupol da akan ba attack sa thare Ukraine ki latmi chama kunthra mari Russia lanmi da surrender daw kre amana German na Ukraine da mateng pang na ba khulai sing thajilak tuna Poland jawra kre hare US na su Ukraine da khulai supply tawnar Kulai sing thasin bhau kre haire arubida content sing asigi mar uiba pau khara asiba pau tamjariba my local news YouTube channel asidagi yangbiri pa punama pathaga sari channel asana tamta kandarabadi subscribe tabi debesna subscribe tabir mo laina like and share tabu sukabi gun punama po amakana thaga sari